अहमद मरुब पाउसिंग पिजरे मिनिस्टर एल सुसिंद्रोगे कंगला लमखाइद लेबा युम गोडाउन अमदी फार्म हाउस को साउनब मियामना मई थाखरे मियामगी कथोपग लोइना थबक तौजरिबसिंगदा ओनसिनबा युम मई थाबना चिंगबा तौबिगनो हाइना मिनिस्टर सुसिंद्रो अमदी लमलाई केंद्र के एमएलए इबोमचाना मियामदा अपील तौखरे Assam Rifles na kuki militant singda maten pangi haina lamsang kendra ke MLA S Rajen amaral sikre Khamen lokki thaudokta laikhidraba singi lana thauram miyoi chakyana sarup yaduna pangthokre mafam kayada makhoi gi photo da laisu katuna ikai khunuba utkre अमदी इम्फाल वेस्ट अमसुंग ईस्ट के कर्फ्यू हयेंग नुमिदांग वायरम पुंग 3 फाउबा कोमथोकली बिष्णुपुर डिस्ट्रिक्ट की नुमिदांग वायरम पुंग 5 फाउबा अदुमक लेरी खरमजरे ELITETV की मणिपुरी पाउमी एंग ताबिरे पुनम ऋषिकेश नावरेम ना तराम नक्चरे हाउसिंग मपुंग ओइबा पाउमी यामदा संदोना पिचरे पाउ फाउनबा वाटपनी हाइबा अमदी तोंगादगी थौदोक्तगे खोइसाउनरबा मियामना इम्फाल ईस्ट के कंगला लमखाइदा लेबा मिनिस्टर एल सुसिंद्रो के गोडाउन अमदी फार्म हाउस ओइना लेबा मफमदा खोइसाउनरबा मियामना मई थादोखरे थौदोक असि ngarang numidang pung 10 tabada thokibane थौदोक थोफमदगी फंगबा पाउदा ngarang numid yungba matung yangang pokpigi gwal tabi उरांगपात कुकी खुलदा नोंमाई कापना खिबगे थौदोक थोखरबा मतुंग इम्फाल उखुल लंपीगे सबुंग खोक्ता नुपी अहुमबु इन्फॉर्मर ने हाइदना नुपी सिंगना फारगा वहंग पहंग तौरिंगाइदा खुराइदगी मैरा पाइबी नुपी अमा यौरंबदगे मिनिस्टर सुसिंद्रोना संताइनरबा मतुंगदा पुदुना लाखि हारे अदुबु लंबीदा खुराइ पॉपुलर हाई स्कूल मपादा मियामना लंबी थतुना मिनिस्टर की गाड़ी थिंखे मियामना इन्फॉर्मर ने हाइना पुरलिबा मियोय अदु मसक येंगे हाइरकपदगे मिनिस्टरना इसम चमजबा मियोयनी फोंदोरपदा नाकल अनिमक्ता चरांगनबा हेंगलकपदगे थिंगलंबा लंबी थादोकपदगे मिनिस्टरना ब्लैंक फायर तोकी हारे अदुगा मफम अदुदा खोंगलै थुना चटकी हारे मिनिस्टर नोंमै कापथोकलंबगे थोंग अदुबु यानिंगदबा फोंदोकलदुना मियामना खाबैसोय कंगला लमखाइदा लेबा मिनिस्टर की गोडाउन कम फार्म बीजेपी मंडल की ओइना सिजिनबा युम्मै थाखरे फार्म हाउस असिदा थंबा ट्रक अनि अमदी अतै पोटलम कयासु अमांग अता थोखरे Ada yang ngasih bukti moy. Tusen dolar. Matung tarakpada khoisaunarba miyamna tinset kurai sajor lekai daiba mahaki yummai thanaba amu honarki hari mafam aduda leramba security force ke kangbuna miyam adu tankhaki ba honabada tear gas shell amadi mogbong kapki maduda nupi ahum asok apanakrai amoromda numidang wairam pung 12 makhairom taba matamda phaknung wairi taleba borjen gi chekon hairaga khangnaba chekon amasu mai thadok lamlei masida sunatna Chingarel Assam Rifles post manaktage khara chatlaga leba labuk amada paiduna PhD ge pipe sing su mai thadok lamlei ngarang minister ge yum mai thaba lakhiba sing control tawna honabada ahing athengba fawda security force ke makai dege mong amadi tear gas shell kaya akat akam leitana kapki hari
Nanjal. Cherak asida ngarang thokiba thodok asi yamna laibak thibani lamlai asida isu khara thokle ambulance amadi chekon chathok chasin tawbuna ba haiduna chatpani haina khurai asigi amle laisang them susindro na phongdokre wafam asi ngasi mahak masamaki yumda paumi singa unaba mada phongdokibani paumi singa unaba duda lamlai kendra ke amle th ibom chasu saru yaki minister na makha taraduna haukiba me hum dagi hauruga thokiba isu kayada thawai hakchang yauna ahing nungthil khaidna tumfam chafong khangdana manipur praja miyam ki tamak khona duna lakibani lamlai asida tholiba isu adu stop taunaba haiduna lamlai asigi mla yauna punna chapminabani lamdamadu da maira paibi ambulance na chingba changhandabadagi thodok kayamrum leire haibadagi yanaba puraknaba wari sanaba chapni haike wari sanarba matung lamlai lambi thingbana chingba toromba adu yanaba puroktuna loisanki ngarang sabung kokta cookie informer ni haina chingnaba nupi ani faramba adu yenglobada kokomina michamni miyamgi mateng tawbani haibadagi wakhal taminake adubu madugi wahaudagi atamnana attack tawduna mai thabana chingba thokiba sing asi tasena nuai tabu poi haina mahakna makataki mathang mai tharakpadagi akoigi inaung sing amagi mamingda leiba akoigi aina hana rajniti de lakchingaida rajniti tawrotringaida politics tawrotringaida aina thamakpa akoigi kana machinery khara haitare adusu mu mai thadok pirame adui matungda PhD department ge handakta kui digidre ba haitare PhD department ge contractors sing na phangraba akoigi serious development haitare serious ki second phase ki adumba pipe kayama leiraga around 120 crore muki pipe leiraga thamba akhoi gi kendra gi manungda akhoina low pariyama gumbagi chang aduga mapam amada pariyam chang che low contractor sing je asuna kanda thambam je leitabadagi adamaina akhoina rental da low sing labuk sing da thamba adum property ma department gi property ma around 120 crore muki pipe sing se huji gi hari ba nupa musa sing kharana somba mo pamba angang sing kharana mai thadokhi ne adubu aina nasi public miyam singda amasung media gi chinaw singda aina thamjani mu wafam di MLA haiba minister haiba se miyam gi dongda thabak tawna bani ai gi imang da sumba incident am thoga ai kamaina madu yengam dana chatkani madu MLA magi mathawni minister mai mathawni ana akhoi minister mo oi ba MLA mo oi ba haiba se public miyam gi dongda thabak tawge na leiri bani ana public simu kanna bu hona ba public simu save taw no hona ba je akhoi gi thawdang ni adu mai khanjara ga da akhoi na madu mo mayam sin do torok rubugi tawrubai da bakta ai gi ngonda sumaina personally attack tawba nase masi khwai da gi laibak thibune masi tahonjaning de Amaromda MLA ibom jana akhoi maseng mrakta paw phone ba watpadagi asigumba thodum thokpasi noaite miyamgi seba tawna ba tumba chaba khangdana honari basingda onsin basi laibak thibani haiki Asigi akhoi gi Manipur na face story ba simba film si araiba film nate migi di sahi sang ama plan tawraga phadana thorang tawraga tawrok pol amani everything moi di yamna plan manner da haida yamna well organized oiba mawng amada thabak tawe ar moina hujik pami si moina su akhoi thakta lan ta ba se akhoi gi engaba haitare kuki militant sing su gi makha da laiba illegal migrants sing even migrants into the manung dasu I am on a train to landa he sing about koi militant gumbasu mayama yawena a panari the gay koi lungri sit passing bowers yawre have see later name sumba plan manner mata torokoni aduna moina victory say aran basu moin toba aruga aran basina maite sing na ni have si thangjalaga akoi gi gomenga si loisala matungda moi gi apamba duda target torga sangsilai ba polamane aduna si face to was here aina khanjabadadi akhoi manipur da leriba khoi meitei haitare akhoi mayam se akhoi different workshop life da leiba
mayam sigi apen da ban nungai ta punumukse difference punumukse loina ma kau tho kanda akoi united li lepa kanda thengnaragadi akoi ne am laina success oi bungam ni na khalli da akoi masen khanna ba khona ba moi gi jati da su mi si ba yauri bani yu mei chak ba yauri bani mayam am tori bani ba du moi khana ya hai pau stem ta ta de da akoi gi dadi any difference ma lai kan su akoi da su ko biraga MLA do tung to law minister tung to khoi noi na ta pen da basi lai natraga khoi la ke lai ramu har ga loi wari saba ya bang ak tane adu gi mahuta akhoi da ngarang chanto mi ba pawdu haidi mayam nadi moi akhoi gi engna ba sing sida to ke matik pen dram ni na moi gi mi sang sang he paw ta ba da ama khangde hat ke na budi khan ba madu gi nungai ta bi sentiment du bude khoi understand tau je Haukiba Jun Tarahumdoida Kameloki Todota Tawaina Ponta Pikraba Atova Mapangi Aroiba Matau Mangam Lana Taurongasi Faliski Oksu the Pantokre Yalba Miamna like Drabasingda photo the Laisu Katuna Ikakuno Uki Toromasi Singjamai Ketil the Sulam the Madungi Ima Ibel Singna Sindana Pantoke Toromaduda Saru Yakibi Ima Amana Penda Wafam Kayatam the Key What ki matam dadi Manipur da khuji asa wasang oriba phamnai ba oriba makoi sing asi how jongi Manipur da chi na waraba asi ana to aba macha masu kaina raba macha mawa kaina raba sagadra saroi dara khangdraba maran mathum puna mak od on khraba asi ba da kari leige haidana Manipur da lairiba asa wasang singjina tuminna phamdana magi Mapam do kondana lay haujik phawa gyan ta ti haiba yai sige mathakta muk Bharat ki prime minister haikta hairage aduna Modi haiba athauba do karino tauriba sibo laibak asibo haibada nong ma phawa yang birakte achauba state ta already ngasi mana hanna yengdriba sumaina atai do already ma yenghidra Sige sanu nage ne sanu apik palai bang ni haidana usit thawoi da mali aduga yamna hangjaning ba mana boto dia jam kanna tawraga hojik thawoi dribase akoi India natra baba Manipur se India ki state ama oi drabra haiba adugi question do hangingi Pauki Maraktana Temba Break Amata Punalumini Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle khong hamba nungai tabasu numit mangani gi manungda fahanba ngamle piles haibadi nungsang na basu chama da chama fahanba ngamle cholesterol wangba numit kunida normal oina lehenba ngamle BP wangbasu tha amagi manungda normal da lehenba ngamle umnamak natural oiba anoba hidak makal singna laying jabani hakchang da sokadaba side effect amata leite makhatana hidak chabagi mathausu tararoi Akopamoral Gidamak Nasimak Lengsin Biro, Diabetes Hospital, Jennings Road, near Punjab National Bank, Porompat. Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated Toba Indian Nursing Council amadi Pharmacy Council of India na recognized tawraba college asida chaliba academic session asigi akagnaba sitma singi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani. Akopomorog dama 9856575163. College address Pangai opposite MPTC da lengbiratuna ngasimak kudong saba silowiu.
40 years of trusted diagnostic service, Babina Diagnostics. Lana Thauram Malem Taibang Panasida Ekoi Kwaigi Irakta Tinjaramba, Laishram Bankim Chandra, Atopamaming, Abung, Mathaina, Maginung Sijaraba Imumanong Sagainatai Amadi, Maruk Mapang Kwai Pumnamapu Thadok Lamlaga. Haukiba Chaitet Tara Hundoi Tataru, Kumja Rising Aniga Kunbu Hundoi. Kumja Ingagi Kunga Mangani Panba Leba Popanumita, Kamen Loki Aigezang Kunda Tokiba Laibaktiba Taudokta. Taibang Chengjen Loireduna, Tengban Bamapugi Lakolda, Lairang Linam Una, Tinkre. Lakliba Chaijet Taramapan Tataru, Kumja Lising Aniga Kungo Hundoi. Kumja, Ingengi, Nongmapan Baning Taukabanamita, Mangani Lehuntam Jaraga. Lakliba Chaijet Kungamanga Tataru, Kumja Lising Aniga Kungo Hundoi. Kumja, Ingengi Taret Nipan Banomizing Numita, Lana Thorom Tokle. Numit asida leiki drabagi thawaina tengban mapugi leikolda ingna chikna leijarunaba angamba kharadang langjaduna taibang mapugi ngaklau khada sidaba mapugi mingkhai rolga loinena katchagadori thoromasida ahan laman ima iben maruk mapang amadi iche ichal CSO sing club sing amadi lamdam segi ima loop sing pumnamakna matam chana lengbirakuna sidaba mapugi mingkhai rol tambiranaba Elite TV gi khothangda pausenjari Lana Thoramasi Imungi Pibam Namaram Oiduna Imung Manong Neta Club Amadi Kulon Irona Balaikai Sing CSO Sing Club Sing Amadi Lamdam Sigi Imalup Singalunina Pangthok Jaragani Pauzen Jariba Imung Manung Amadi Neta Thoram Mafam Kangla Sangom Sang Awang Lekai Community Hall Imphal East Phone number 7005 259973 Amadi 9366 576106. Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari 11 class Science Arts amasung Commerce Degree College gi na General Course ta BA amasung BSc Professional Degree Course ta BBA amasung BCA ni CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science Arts amasung laboratory taret lising kaya gi larik leraba library ahum quality education bu pamjaba mairoi Mama Mapa Amasung Guardian Singna Athubada Mingchan Biho Sit Akaknabani Selection Test Leroy and Black Pada Kudung Sab Pizegani Agopa Marol Office Dagi Mobile Website Amadi Online Kutang Dagi Pangbigani Break Matung Damakata Pausandu Sari Miyoi Chamagi Matakta Siduna Toliba Manipur Girang asi Mamutana Kanganabagi Luching Basing Hakten Unabani Memorandum Pishan Bakaltana Manipur Girang asi Kangan Bangam Behana Republican Party of India Atrawalegi National Secretary Maheswar Taunazam High Clay Wafama Singarang National TV Channel Hin Voice Naloba Interview Amada Mahana Fondo Kipani Mifam Maduda Mahakna Makatara High Manipur Hojik Tholi Birang Sigi Center Gi Luching Basing Mamutana Kanglabadi Lotion Bada Matam Karisu Sang Oite Irang asi Loisalo Haina Manipur Gimiam Taliba demand asi Subnatagi demand Hum Kaltani demand sing at the Su the Lariba Kuki Lalo Sing control to Manipur the Yellow Miamadi citizen Masak Kangduk Naba NRC Sanahalu Amati Manipur Intrigity Kaidanaba separate administration people Sungaya Roy Habakaltani Masida Kunjang Sangsiliba Miam CSO Amadi Mihut Singna Pishaliba Memorandum Sing Asiki Marak Manadaba Kaya Amasu Yauri Basina Center Gi Luching Basinasu Wakal Tadabo Oigani Hari Badiman Ohum Asi Kakta Puna Lepminaduna Manipur Kalhona Bohona Bani Haina Mahana Makatana Hiki मतलब इसके लिए we just want to clarify, we want to just meet to all the leaders of our country कि वो लोग जानते हैं या नहीं, we just want to know because मणिपुर का इतना इशू बड़ा हो गया, लोग मर रहे हैं, 100 से ऊपर लोग मर रहे हैं, वो we just want to know that they know the facts or not क्योंकि सिर्फ एक मेमोरेंडम देने से नहीं होगा, मेमोरेंडम देने वो पड़ेगा नहीं पड़ेगा हम लोग को कुछ मालूम नहीं है, so we have to meet the direct person
डायरेक्ट पर्सनालिटी एंड वी हैव टू नो कि मणिपुर का जो अभी हो रहा है आपको मालूम है तो अभी तक सोल्व क्यों नहीं कर पा रहा है, इसका क्या रीजन है बिहाइंड। तो वो लोग कुकी मिलिटेंट्स क्या चाहता है, एक सेपरेट स्टेट चाहता है, सेपरेट एडमिनिस्ट्रेशन चाहता है, क्योंकि वो लोग का कुकी लैंड एक फॉर्म करे और पॉपी कल्टीवेशन का ड्रग का बिजनेस शुरू हो और उसके साथ अच्छी तरह से वो बिजनेस कर पाए, वो उससे इंडिया बर्बाद हो जाए। वी आर नॉट सेइंग दैट इन मेरे स्टेटमेंट में भी और कोई भी स्टेटमेंट में, आप कोई भी मैत्री स्टेटमेंट में भी आप देखा नहीं होगा कि गो बैक कुकीज लिखा है। कभी लिखा है गो बैक कुकी टू म्यांमार, कुछ लिखा है नहीं। वो लोग क्या बोल रहा है, सेपरेट एडमिनिस्ट्रेशन, आपके घर को तोड़ो बोल रहा है। हम लोग क्या बोल रहे हैं, शू मिलिटेंट्स का एग्रीमेंट को खारिज करो। इसका मतलब बंदूक वाले अपना बंदूक को रखो बोल। इम्फाल ईस्ट वेस्ट अमसुंग बिष्णुपुर लॉ एंड ऑर्डर के फिवम फगलपदके ngasi district ahum asida numidang wairang pung 5 fawba curfew komthokre curfew komthokningai manungda kaithel amadi dukan sing thong hangnakhe miyamna nomada changdraba yadraba potlam sing curfew komthokningai manungda leinakhe lambida hanagum gari chenakhe Hojik Ladiba Manipur ki irang asida Assam Rifles na hagthengna na mateng pangle haina lamsang kendra ki MLA S Rajana Maran sikre mak ngarang lamsang kendra ki manung chana leiba karong khulda chatpada paumi singda wafam asi phongdorakibani mak na phongdokibada makhoi mamang maktada maitei khul kaya ko ki militant singna thabada tumini yengdona lei amaromda tamgi khul ngakpa khunja volunteer singna masa ngaktok chanaba khut hanba matamda Assam Rifles singna onsinduna nongwai kapsunduna awafamda tahanbagi thabak thawong kaya uba fanglei Handakta Boljang the Labor Cookie Laloba Singna Tarian Pokpiki Kulda Zatarakiba Etek Aduda Tarian Pokpiki Kunja Singna Handuna Kablubada Nifu Marishuba AR Kunganito Shuba AR Amadi Tara Suba AR na Cookie Laloba Singi Maikaida Tong Sinduna Nomai Amadi Bom Kapsulakiba Kaya Adu Michang Mikai Naiba Tawni Haike Kongpal Social Development Organization Youth Center Kongpal Mayai Lekai na Sinduna ngasi Jenimski Blood Bank ta miyoi kun mga henbana Manipur da thokliba thaudong asida soklaba miyam singidamak thawai kanaba hona zabada khajiktang oirabasu mateng tawbo oina I dan tawbani haina Kongpal Social Development Organization Youth Center gi General Secretary Naorem Dines na phongdokre Hojik thokliba kanglup ani gi rang asina sokalaba miyam na thawai kanaba honabada mateng khajiktang oirabasu haiduna lekai asida lariba miyam na blood donation camp ase pangthokpani Mamangdagi miyamgi mateng tawduna sulakli makata na su tawkini haina mahak na makataki. Siyong na warna ba wana yam taraba matam sida karigum mateng han tagi su tawrga laksari etugu lekai jiki oina khoi volunteer sing sida gi e je ana hospital jiki te e gp je have je koina kanna lepna ba matungda masina chokba mateng mo oi asok ipaliba mayam tu mateng mo oiner ba haiduna koina EP je na lepna sabni to khoi ngasi EP to je mi kun ga mangamuk ni punna ado khoi kun mangamuk se kharsu la ga leiri haina takpiri hausi kun mangamuk se pirani to ga kun manga jina karai to drakha le ba hospital sida lakpa I drakha le ba ram jiga mari linana like ba mida khudung sa ba oin ni hajina khoina smaito in stock sabni Nongchup Imphal Palem Ima Apun Balum na Sinduna ngasi Kaisampa Junction Yumjaw Larim Bida Wakat Mifam Kre Wakat Mifam Aduda Tongan ba warol iba placard kya su season ake loina na pen dabagi kholaw kya su lakhe Mifam Aduda saru yakibi Nongchup Imphal Palem Ima Apun Baluk ki Secretary General Soraisam Santi Laimana hai Leibak ki mapi mapa oriba wa amatang ngangasi Union Home Minister masamak na numit tara mangani leraga lakani haramba adu masamak su kaurabra Asuk luraba matam asida Prime Minister gi man ki bat jening de suda leriba kuki militant sing lokto NRC sana halu madudata aikhoi santi porkani haina mahakna makhata na haiki Relief camp lairiba mayum mai thadok pikraba masa mawa kaina ba kuki singa hatok piraba adigi masa kaina ba mawa kaina ba awa ma masak maya ma ka relief camp ta khangi ba adi ban block ta biriba kadai kano
kadai kadoi hingadori basibo yam thine pente modi ki government akhoi pente aduga magi man ki baat all india radio in panda man ki baat sandoi base all india radio in panda man ki baat sandoi base all india radio in panda man ki baat sandoi base to kadabane kari kadabane magi wa khoi taning de aduga ngasi Delhi da all political party akhoi India gi conference phamni hase kari result no mana foreign da satan lairaga home puriba Amit Shah ji Manipur da laame mana solution ta porak pangam de 10 days lairaga lakani habra ma lakte adu yam sangba India gi home minister amana aduk yana oi da bangang se kari marang gi do akhoi pende Amit Shah se akhoi asumaya tau kada pandate India ki home pai batar kade ek joba legada ne home habisni ek joba home ya se khamde bra moi di ek joba legada me active service to godam ne ma adu kari khangde adu ka bana nga sikari solution por ka doino Manipur ki inga daba koki ki su khuda kala thokada bani koki su se thami makai Manipur shanti lairoi ELITETV News Channel sigo ina miyamna email kuthangda ipau thabirok matamda email address info@elitetv.in da thabirak na bakhangan sari masida sunatana ELITETV da ipau phone poina phone number 9402890982 da ipau phaubirak na bakhangan sari miyamna su ELITETV ki YouTube channel Facebook page amadi Instagram amadi Twitter da su follow tobina bakhangan sari Rashalapada maro iba pau amuka na pichari Minister El Susindro ge Kanglalam Khaidaleba godown amadi farmhouse ko shaunarba miyamna mai thakre miyamgi kathokpa golena thabak tawjariba singda onsinba yum mai thabana chingba tawbigano haina Minister Susindro amadi lamlai kendra ge MLA Ibom Chana miyamda appeal tawkre Assam Rifles na Kuki militant singda mateng pangi haina lamsang kendra ge MLA S Rajena maral sikre Kamen Loki Thaudokta Laikidraba Singi Lana Thauram Mio Chakayana Sarok Yaduna Pangthokre Mafam Kayada Makogi photo da Laisu Katuna Ikai Kunaba Utkre Amadi Imphal West amasong SK curfew ngasi numidang waram pung mga fauba curfew konthokre Amadi Bisnupur district ki numidang waram pung mga fauba admak lay ELITETV ni sandok saba nungchil pungani ki Manipuri pamatang stalo sinjare mijeng tabiri pamapu amuka hana khurum jare